India amasung Myanmar gi NGAMKHEI da kilometer 1,794 sangba SHAMBAL KHABAGA LOINANA Free Movement Regime FMR Chatnahandanaba Government of India na Lourakliba Khongthang Asigi Mayok da Mizoram da LEIRIBA Civil Society Organization sing da AIZAWL da Khongjang Changshinkhre NGO Coordination Committee na luchingduna Changshinkhre Khongjang aduda Mizoram gi amatangairaba Rajya Sabha gi member Ke Valal Vena Yauna Tungan ba political party singi MLA Kayana Saruk Yakhe Vanapa Hall Manakta Changshinkhre Khongjang aduda Saruk Yakhiba singna border fencing tauba masung FMR Lokthokhiba haibasi mijo singi apamagi mayoktani haiba yauna tungan ba kholau kaya su laukhe Government of India gi Khongthang asibu yaningdaba phungdoktuna NGOCC gi President Lalmaj Wana Nahai Mizoram amasung Myanmar da leiriba ethnic group sing asina masagi culture amasung furupki oiba mari asi kaihandana thamnaba khonariba asida Government of India gi Khongthang asina chauna akaiba pire Khongthang asi Mizoram gi miyam gi apambagi mayoktani amade Khongthang asina kanglon kaina drug amasung khutsu khulai pudok pusin tawriba kaya asi lephanba ngamlagani haina lengakna khaliba asi aranbane Hiram asiga mari lainana NGOCC na Union Home Minister Amit Shah da memorandum amasung pisinkhre hainasu mahakna makhata na phungdokhi